ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯦꯡꯖꯟꯗꯨꯅ ꯂꯩꯕꯤꯔꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯗꯥꯔꯇꯟ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯐꯤल्मꯗꯁꯨ ꯂꯣꯏꯅ ꯏꯆꯟꯗ ꯆꯟꯅꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯣꯜꯔꯦꯗꯤ ꯐꯥꯎꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯐꯤल्मꯗꯁꯨ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯀꯥꯟꯁꯤꯗ ꯔꯣꯜꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯂꯧꯈꯤꯕ ꯀꯨꯝꯈꯤꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤल्मꯗ ꯀꯨꯝꯃꯛꯄꯁꯤꯒ ꯀꯔꯤ ꯈꯦꯠꯅꯕꯒꯦ ꯑꯗꯨꯛ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒ ꯄꯥꯃꯤꯟꯅꯔꯤꯕ ꯀꯣꯌꯦꯛꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯃ 10ꯅꯤ ꯑꯃ ꯐꯖꯅ ꯇꯥꯁꯜꯂꯒ ꯗꯥꯏꯂꯣꯒꯁꯦ ꯐꯥꯔꯒ ꯃꯗꯨꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯃꯗꯨꯗ ꯑꯦꯛꯇꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯨꯗꯠꯅꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯖꯇ ꯑꯗꯨꯒ ꯕꯥꯕꯣꯛꯅ ꯌꯥꯝ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯕ ꯂꯤꯂꯥ ꯑꯃꯁꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯂꯤꯂꯥꯗꯒꯤ ꯐꯤꯂꯝ ꯄꯨꯊꯣꯔꯛꯄꯁꯦ ꯐꯤꯂꯝꯁꯦ ꯑꯅꯝꯕꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯁꯛꯁꯦꯁ ꯑꯣꯏꯕꯁꯦ ꯈꯤꯇꯪꯗꯤ ꯋꯥꯒꯜꯂꯦꯕꯀꯣ ꯃꯔꯝꯗꯤ ꯂꯤꯂꯥꯗ ꯍꯤꯠ ꯆꯠꯈꯤꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯗꯥꯏꯂꯣꯒꯅ ꯄꯨꯔꯛꯄꯅꯦ ꯐꯤꯂꯝꯗꯤ ꯗꯥꯏꯂꯣग ꯄ꯭ꯂꯁ ꯀꯣ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯛꯄ ꯑꯗꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯄꯨꯡ 2 ꯁꯥꯟꯅꯕ ꯗꯥꯏꯂꯣꯒꯁꯦ ꯐꯤꯂꯝꯗꯗꯤ ꯄꯨꯡ 9 ꯁꯥꯟꯅ ꯌꯥꯅꯦꯕ ꯑꯗꯨ ꯂꯣꯏ ꯍꯥꯞꯄ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤꯀꯣ ꯃꯁꯤꯗ ꯁꯣꯔꯠꯀꯠ ꯇꯧꯔꯒ ꯑꯣꯖꯥ ꯎꯖꯤꯕꯥꯕꯨꯅ ꯌꯥꯝꯅ ꯂꯦꯕꯔ ꯊꯥꯗꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯂꯤꯂꯥꯗꯒꯤ ꯐꯤꯂꯝ ꯑꯣꯜꯂꯛꯄꯁꯤꯡꯗꯨꯗꯒꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯖꯤꯕꯥꯕꯨꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯁꯦ ꯑꯩ ꯃꯁꯤ ꯄꯪꯅꯣꯞ ꯅꯣꯞꯇꯅ ꯑꯩꯒꯤ ꯂꯦꯚꯦꯜꯗꯗꯤ ꯂꯤꯂꯥꯗꯒꯤꯐꯥꯎ ꯍꯦꯜꯂꯛꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯖꯤꯕꯥꯕꯨ ꯊꯦꯡꯅꯕꯁꯦ ꯑꯩ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯐꯕꯅꯦꯕꯀꯣ ꯑꯩ ꯍꯥꯟꯅ ꯑꯣꯖꯥ ꯎꯖꯤꯕꯥꯕꯨꯒ ꯐꯤꯂꯝ ꯑꯩ ꯄꯨꯜꯂꯛꯇ꯭ꯔꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯒ ꯑꯗꯨꯒ ꯐꯤꯉꯥꯡ ꯂꯥꯝꯃꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯁꯤꯁꯤꯒꯅꯦꯕ ꯑꯩꯒ ꯑꯣꯖꯥꯒ ꯐꯤꯂꯝ ꯑꯩꯅ ꯄꯨꯟꯅ ꯐꯪꯖꯔꯤꯁꯦ ꯑꯗꯨꯅ ꯑꯣꯖꯥ ꯑꯩ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯗꯥꯏꯔꯦꯛꯇꯔ ꯀꯣ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯐꯤꯂꯝꯒ ꯂꯤꯂꯥꯒ ꯀꯅꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯩꯔꯝꯂꯤꯕ ꯗꯥꯏꯔꯦꯛꯇꯔ ꯃꯥꯒꯤ ꯏꯁꯇꯥꯏꯜꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯎꯖꯤꯕꯥꯕꯨꯒ ꯑꯩꯒ ꯊꯦꯡꯅꯕꯗꯤꯀꯣ ꯂꯤꯂꯥꯗꯁꯨ ꯅꯨꯡꯉꯥꯏ ꯐꯤꯂꯝꯗꯁꯨ ꯅꯨꯡꯉꯥꯏ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯅ ꯇꯥꯛꯄꯗꯣ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕꯗꯨꯅ ꯑꯩꯅ ꯑꯣꯖꯥ ꯎꯖꯤꯕꯥꯕꯨꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯛꯇ ꯑꯣꯏꯔꯝꯃꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯨꯀꯣ ꯑꯣꯖꯥꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯦ ꯑꯩꯅ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯁꯦ ꯑꯩ ꯎꯖꯕꯗ ꯑꯦꯁꯥꯏ ꯀꯦꯡꯕꯅ ꯍꯥꯏꯕꯗꯤ ꯗꯥꯔꯇꯟꯅꯅꯤꯀꯣ ꯌꯥꯝꯅ ꯀꯦꯡꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣग ꯑꯃꯇꯪ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯉꯥꯡꯈꯤꯕ ꯎ ꯄꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯤꯕꯥꯏꯁꯤꯗꯤ ꯁꯤ ꯈꯔ ꯄꯥꯝꯖꯩꯗꯅꯀꯣ ꯄꯥꯝꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯣꯔꯛꯏ ꯄꯣꯠꯇꯨꯒꯤ ꯃꯇꯤꯛ ꯅꯠꯇꯅ ꯈꯔ ꯄꯤꯔꯝꯃꯨ ꯈꯣꯠꯂꯝꯃꯨ ꯀꯥꯟ ꯇꯧꯕꯗꯣ ꯑꯩꯅ ꯄꯟꯖꯩꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯒꯚꯔꯟꯃꯦꯟꯒꯤ ꯏꯝꯄ꯭ꯂꯣꯏꯗ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯗ ꯀꯔꯤꯝ ꯀꯊꯥꯏꯅꯕꯗꯤ ꯅꯠꯆꯗꯦꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗꯨꯗ ꯑꯩꯅ ꯎꯠꯄꯗꯨꯅꯦꯕ ꯑꯗꯨꯒ ꯐꯤꯂꯝꯗꯨꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯖꯤꯕꯥꯕꯨꯅ ꯐꯖꯅ ꯗꯥꯏꯂꯣग ꯁꯦꯝꯗꯣꯛꯄꯤꯗꯅ ꯈꯣꯠꯇꯣꯛꯄꯤꯗꯅ ꯌꯥꯝ ꯅꯥꯟꯅ ꯇꯧꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯐꯤꯂꯝꯗꯨꯗ ꯌꯥꯎꯔꯛꯀꯗꯕ ꯗꯥꯏꯂꯣꯒꯇꯨ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯩꯅ ꯃꯃꯥꯡꯗ ꯁꯨꯃꯥꯡꯗ ꯇꯧꯈꯤꯕ ꯗꯥꯏꯂꯣꯒꯇꯨꯒꯗꯤ ꯈꯤꯇꯪ ꯆꯦꯟꯖ ꯑꯗꯨꯝ ꯂꯥꯛꯑꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯇꯦꯡ ꯑꯃꯇꯪ ꯑꯣꯖꯥꯅ ꯇꯧꯕ ꯇꯧꯖꯔꯒꯦ ꯀꯔꯤꯑꯕ ꯍꯥ ꯀꯣꯂꯦꯖ ꯍꯣꯝ ꯂꯤꯡꯈꯠꯂꯛꯑꯦꯕ ꯍꯥ ꯑꯣ ꯁꯤ ꯍꯅꯨ ꯍꯟꯊꯤ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒ ꯄꯩꯁꯥꯒ ꯆꯥꯎꯅ ꯇꯥꯟꯕ NGO ꯗꯨ ꯅꯠꯇ꯭ꯔꯣ ꯍꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ ꯀꯥꯟꯅꯗꯦ ꯀꯔꯤꯅꯣ ꯍꯟꯅ ꯇꯧꯒꯗꯕꯗꯣ ꯀꯩꯅꯣ ꯁꯠ ꯐꯠ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯂꯦꯡꯈ꯭ꯔꯨ ꯌꯥꯔꯦ ꯀꯩꯅꯣ ꯀꯣꯂꯦꯖ ꯍꯣꯝ ꯍꯥ ꯍꯅꯨ ꯍꯟꯊꯤ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒ NGO ꯆꯥꯎꯅ ꯇꯧꯕ ꯁꯦꯟ ꯇꯥꯟꯕ ꯀꯥꯡꯕꯨꯗꯨ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏꯗꯁꯨ ꯀꯩꯅꯣꯗꯨ ꯈꯔ ꯈꯥꯏꯔꯛꯑꯣꯗꯅ ꯁꯤ ꯄꯣꯡ ꯍꯥꯡꯉꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯊꯪꯒꯤ ꯍꯪꯖꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯤꯅ ꯗꯥꯔꯇꯟꯒꯤ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯌꯥꯎꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯒ ꯐꯝꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯐꯤल्मꯁꯤꯒꯤ ꯌꯦꯡꯕꯒꯤ ꯐꯤल्मꯗꯨꯒꯤ ꯃꯍꯥꯎꯁꯤ ꯂꯧꯕꯤꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯥꯔꯇꯟ ꯏꯊꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯡꯗ ꯈ꯭ꯋꯥꯏ ꯃꯅꯤꯡꯗꯒ ꯐꯝꯃꯒ ꯚꯥꯕꯣꯛ ꯃꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯔꯤ ꯍꯥꯏꯗꯤ ꯚꯥꯕꯣꯛꯅ ꯔꯇꯟ ꯃꯨꯈꯥꯏꯁꯤꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯇꯧꯕꯗꯅ ꯍꯦꯟꯅ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯐꯤल्मꯗ ꯇꯧꯕꯗꯅ ꯍꯦꯟꯅ ꯃꯥꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯇꯥꯕꯤꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯩ ꯑꯗꯨꯃꯥꯏꯅꯗꯤ ꯇꯥꯒꯦꯅꯗꯤ ꯈꯜꯂꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕꯗꯀꯣ ꯑꯩ ꯄꯥꯛꯁꯨ ꯌꯥꯎꯕꯁꯨ ꯉꯝꯃꯛꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃꯈꯛ ꯌꯥꯎꯁꯜꯂꯨꯕꯁꯤ나 ꯁꯨꯃꯥꯡ ꯂꯤꯂꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯩꯒꯤ ꯑꯩꯅ ꯄꯥꯡꯉꯤꯕ ꯃꯤꯠꯁꯤꯅ ꯎꯁꯟꯗ꯭ꯔꯤꯐꯥꯎ ꯑꯩ ꯀꯠꯊꯣꯛꯆꯔꯒꯦꯅ ꯂꯩꯕꯅꯤꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯑꯗꯨꯝ ꯐꯥꯡꯖꯅꯔꯦꯕꯀꯣ ꯌꯥꯝꯅ ꯀꯤꯕ ꯍꯪꯖꯥꯡ ꯑꯣꯏꯖꯩ ꯃꯔꯝꯗꯤ ꯑꯥꯔꯇꯤꯁ ꯑꯃ ꯁꯤꯗ ꯐꯝꯅ ꯁ꯭ꯇꯦꯖꯇ ꯐꯤꯂꯝꯗ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒ ꯄꯛꯇꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯁꯨ ꯏꯀꯥꯏꯖꯕ ꯄ꯭ꯂꯁ ꯑꯃꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤ ꯑꯅꯝꯕꯅ ꯀꯣ ꯆꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯁꯨ ꯃꯣꯏꯁꯨ ꯏꯀꯥꯏꯒꯜꯂꯦꯕꯀꯣ ꯑꯗꯣ
hatak film amani dum chaminei aduna ai yang ngana khoi family ga tanaraga sumang khoi ge baton se lobi dana ba khoi ge receiver da haraga misum suti kanjan jaraga ai family ji koraga ai yenge aduga ai ga family mamang da phamalaga su ai na miyam gi maning da phamaga miyam gi comment do ai ta ge makoina thina ngang bado ai gi di kwai dai lai phabani fazana ngang su thina ngang su aina wargum thokte makoina pakte habado ai gi semtok no ge tanja amade engon de pb re habado khalaga ai man da tobina paktharaga nokhet tora yeng yam ngai artist amo bagi magun je chap chana yaure hadan loje wari loidri hariba film asi October tha dani ko dan release tawse to do yamna special oiba tha mani haidana loje maramdi bagi maitai gi oiba yamna chauba festival ama gi matam ne haitare ningol chakau ba haidana ningol sing da ichel sing da yamna nungai ba wisdom tang bibi wa haidana je hoi ningon sakau busu kusilaktre mamang da akhoi ge ningon sakau ba lebak ki irang na maram moiraga ko covid ke matam dagi ware akhoi ge maitai lebak se covid ke matam dagi na thairaga kitang phare en to bodagi khang khangodana lal amu laksilak bodagi ngasi relic kem da leriba pai cha sinnaw ko adigi khoi punamak relic kem da laib khakta nate ware se khoi punamak lang se mayok minabani khoi imalebak manipur sida hingi be sida khudi mak se loina ware adobo kitang safa bai gadra khoi kitang kom thorok pasida khoi ge ozit babu na sumang lela dagi onthok piraga film puthorei ba khoi ge wari loidri se amu tang jengaga awa punamak ngak tang ju potha biraga mayam puna nominasi kapminasi haraminasi hai wapam se ai mayam thamjari loidri wari loi bai